ꯍꯥꯏ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯣꯂꯤꯋꯥꯏ ꯃꯔꯨ ꯈꯣꯛꯄꯗꯒꯤ ꯍꯧꯔꯦ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯇꯥꯎꯅꯤ ꯃꯔꯨ ꯌꯥꯝ ꯐꯖꯩꯀꯣ ꯆꯟꯆꯟ ꯌꯥꯝ ꯈꯣꯛꯄ ꯂꯣꯏꯔꯦ ꯁꯤꯒ ꯂꯩꯔꯦ ꯀꯥꯇꯤ ꯀꯗꯥꯡꯁꯦ ꯀꯔꯤꯒꯤ ꯄꯨꯊꯣꯔꯛꯏꯅꯣ ꯕꯣꯟꯗꯨꯒ ꯂꯩꯕꯅꯤ ꯊꯤꯎ ꯀꯣꯂꯤ ꯍꯋꯥꯏ ꯑꯅꯧꯕ ꯑꯂꯨ ꯇꯧꯔ ꯏꯔꯣꯜꯂꯅꯤ ꯄꯨꯡ 10 ꯇꯥꯔꯦ ꯆꯥꯛ ꯊꯣꯡꯒꯠꯂꯒꯦ ꯃꯌꯥꯝ ꯃꯤꯅ ꯄꯤꯖꯔꯛꯏꯃꯤꯗ ꯑꯩ ꯉꯍꯥꯟ ꯐꯤ ꯇꯥꯏꯕ ꯃꯄꯥꯛꯇ ꯇꯥꯏꯕ ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯃꯣꯏ ꯌꯨꯝꯅ ꯄꯤꯖꯔꯛꯏꯕ ꯌꯥꯝ ꯏꯪꯕꯅ ꯍꯧꯖꯤꯛ ꯄꯨꯡ 10 ꯇꯥꯔꯦ ꯑꯗꯨꯃꯇꯁꯨ ꯑꯗꯨꯝ ꯏꯪꯉꯤ ꯑꯩ ꯍꯧꯖꯤꯛꯁꯦ ꯊꯣꯡꯉꯛꯇꯣꯏꯅꯤ ꯏꯔꯣꯜꯂꯅꯤ ꯑꯗꯨꯒ ꯈꯥꯃꯦꯟ ꯕꯖꯥꯔ ꯇꯧꯔꯅꯤ ꯈꯥꯃꯦꯟꯁꯤꯒ ꯂꯩ ꯈꯥꯃꯦꯟꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯈꯥꯃꯦꯟ ꯕꯖꯥꯔ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨ ꯈꯥꯃꯦꯟꯁꯦ ꯉꯧꯔꯅꯤ ꯁꯤ ꯑꯍꯨꯝꯈꯛ ꯕꯖꯥꯔ ꯇꯧꯔꯅꯤ ꯑꯗꯣ ꯃꯌꯥꯝꯇꯪ ꯊꯣꯡꯉꯛꯈꯤꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯂꯨꯁꯦ ꯑꯩꯅ ꯈꯔ ꯀꯨꯞꯍꯜꯂꯦꯕ ꯏꯟꯖꯥꯡꯅ ꯃꯨꯟꯅꯕꯒꯤ ꯆꯥꯛꯁꯨ ꯊꯥꯡꯒꯠꯂꯦ ꯍꯧꯖꯤꯛ ꯊꯥꯡꯒꯠꯂꯅꯤ ꯆꯥꯛ ꯊꯥꯡꯒꯠꯂꯦ ꯃꯌꯥꯝ ꯆꯥꯛꯇ ꯉꯥꯟꯒꯅꯤꯗ ꯏꯔꯣꯕꯗ ꯐꯨꯠꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯣꯂꯤ ꯍꯋꯥꯏꯗꯣ ꯈꯤꯇ ꯉꯥꯏꯔꯦ ꯈꯥꯃꯦꯟꯁꯦ ꯂꯦꯝꯃꯦ ꯖꯥꯃꯟꯕꯗ ꯈꯥꯃꯦꯟꯁꯦ ꯑꯉꯥꯡꯁꯤꯡꯗꯣ ꯈꯥꯃꯦꯟꯁꯨ ꯆꯥꯗꯦ ꯊꯝꯈ꯭ꯔꯒꯦ ꯃꯣꯔꯣꯛꯀ ꯇꯣꯉꯥꯒ ꯂꯩꯔꯦ ꯆꯥꯛꯇ ꯉꯥꯜꯂꯅꯤ ꯌꯥꯔꯦ ꯁꯤꯁꯨ ꯁꯧꯔꯛꯇꯣꯏꯔꯤ ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯔꯦ ꯏꯟꯖꯥꯡꯁꯨ ꯏꯔꯣꯟꯗ꯭ꯔꯤꯑꯕ ꯈꯥꯃꯦꯟꯗꯣ ꯃꯁꯂꯥ ꯇꯣꯠꯂꯦ ꯍꯧꯖꯤꯛ ꯉꯧꯔꯒꯦ ꯈꯥꯃꯦꯟ ꯕꯣꯔꯥ ꯍꯧꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯆꯥꯛ ꯂꯩꯔꯦ ꯑꯗꯨꯒ ꯀꯣꯕꯤ ꯃꯅꯥ ꯇꯥꯕꯤ ꯀꯣꯕꯤꯗꯣ ꯑꯗꯨ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯒ ꯏꯔꯣꯟꯕ ꯍꯧꯖꯤꯛ ꯆꯥꯔꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯖꯥꯔ ꯈꯣꯔꯁ ꯈꯥꯃꯦꯟ ꯀꯌꯥ ꯄꯤꯒꯦ ꯕꯖꯥꯔ ꯈꯣꯔꯁ ꯇꯧꯔꯦ ꯏꯅꯥꯎ ꯅꯨꯄꯥꯅ ꯁꯤ ꯑꯇꯥ ꯆꯅꯝ ꯇꯤꯜꯍꯧ ꯂꯣꯏꯅ ꯑꯇꯥ ꯈꯥꯃꯦꯟꯁꯤꯟꯕꯤ ꯃꯁꯣꯔꯤ ꯖꯥ ꯁꯨꯔꯦ ꯅꯪ ꯑꯍꯦꯟꯕꯅꯤ ꯀꯣꯕꯤꯒ ꯈꯥꯃꯦꯟꯁꯦ ꯀꯌꯥ ꯀꯤꯂꯣ ꯑꯃꯔꯣ ꯀꯤꯂꯣ ꯑꯃ ꯆꯅꯝ ꯑꯂꯨ ꯀꯣꯂꯤ ꯍꯋꯥꯏ ꯃꯔꯨ ꯂꯩꯔꯦ ꯃꯀꯨ ꯆꯥꯕꯤꯗꯣ ꯍꯧꯖꯤꯛ ꯍꯋꯥꯏ ꯊꯣꯡꯒꯅꯤ ꯅꯨꯡꯗꯥꯡꯒꯤ ꯅꯨꯄꯥ ꯀꯥꯡꯕꯨꯅ ꯊꯣꯡꯗꯣꯏꯅꯤ ꯃꯧ ꯑꯅꯤ ꯃꯄꯥꯝ ꯆꯠꯈꯤ ꯑꯩꯁꯨ ꯁꯨꯇꯤ ꯂꯧꯔꯦ ꯍꯟꯗꯛ ꯉꯁꯤꯗꯒꯤ ꯑꯗꯣ ꯏꯅꯥꯎ ꯅꯨꯄꯥꯅ ꯊꯣꯡꯗꯣꯏ ꯃꯥꯜꯂꯦ ꯍꯋꯥꯏ ꯊꯣꯡꯒꯅꯤ ꯍꯥꯏ ꯆꯥꯛ ꯊꯣꯡꯉꯣꯏ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯕ ꯆꯥꯔꯨꯅꯨ ꯆꯔꯥ ꯍꯦꯜꯂꯨ ꯍꯣꯏ ꯅꯪꯗꯤ ꯆꯔꯥ ꯍꯦꯜꯂꯅꯤ ꯏꯉꯥꯡꯗꯤ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯌꯧꯅꯦ ꯁꯤꯗ ꯈꯥꯃꯦꯟ ꯂꯩꯔꯦ ꯁꯤ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯅꯩꯁꯦ ꯇꯥꯕ꯭ꯔꯥ
इनाव निपाना चाक थोंगो हाबदा मा चाकसु चारोय चरा हेलनी है हयेंग दि इनाव निपी लाआनी दा थोंनाव लोनखिगे पोचै लोय हाप्पा लोरे आगे अचापोत तैना मुड़ी चारम भाई हाँ दादा दी दादा ला क्लास ला आने हुए यार चा đó mày am đây là lấy khá là thả bá dừng là kìa rice cooker đã cái gì lấy thay cây cầu bên lấy mà mình đi không đấy sẽ là khá là thay lo về đâu sẽ số lấy đây sẽ làm phải mai mà chú thong rồi gas to chu khat pi wa do na thopi da se hinjang thong gi do re Moi chak thong je. mo sorry hawai ase hap kan ye ne bong na thong doi ni ngase ma gas haina de ai ma leirang da thong ge Ma non ju ai tai ni. Jang ta ni sa ka thong mo e. Phải sắc suy cái khác ấy cũng khăn đi sắc cái cũng khăn đi à cha de cooker thang ga la ga lo lô đây nè sinh sầu đó cái sinh chuyên đấy ngon đi à cái này Jang je ka ri phu chi ge. Phun na ba lei ba. phun na ba le ben saucepan ma cha ma le ben hay ngay cái cha nó cái máy tủ Mut ni pa ni. Ko ka se sa mai pa. ô cái này mấy cái lằng tắc tàu rồi bỏ con à chalo muri khara chare ngasi gidi cha lon dare cha loningai mi leite ne bo gas chu khat pa heite aina ado muri khara chare do hoji kwa sai rani kwa khitang ta chage chin che nungai te aina tongan da đâu sila cái tông ni asiga jum tay khoi manakta mo jum saben se pakhan khalal lei ji ka athon da jum lei jum mani karakta okoi thongai ana men sorok sondana ningdem kun chatoi ba sondana a changge de ba manungda Nam lấy được thùng ăn à? Sao ta ít chiếc quá? Có chân chân cái mama đi hay là anh đi cái mi vác khăn cái nung ai đi mama lạc tôi đây anh có chân chân. Mất rồi. Để đâu mà xí lạc rồi. Để đâu mà xí lạc ấy? Cái Nam lấy được thùng ăn ta. Xí cái này nữa, xí cái này của tôi nữa. Kan dia kana lak. Jangan sulau. Kan am lete. Thongan ta kai. Mà Mayam do di matang siga lo shal lage